Assalamualaikum warahmatullahi wabarakatuh. Mamang video singda adugum laba aikhoida kari-karigumba matamda thokanba namaz ki manungda kaukhivedagi pangthokheba amal singi matangda karamna tawgane haibagi matangda takpa video sing hapchakre karigumba aduna hariba video sing adubu yengbidribu oiragadi channel asida changbiduna hariba video sing adubu su yengbiyu amasung hariba sing asida gyan taminaduna chingnaba amati yaudaba adugumnaba mapung faba wakal taba namaz adu sonbangamnaba hotnasi video sing adugi makha chatharakpu oina mathang question da khudang kakpa fi setlaga natragana aina litliba khudang chonba furit adubu thekatladuna namaz sonba asi yabra natragana yadabra haiba asini masigi matangda asumna lai madudi khudang kakpa furit litladuna namaz sonba natragana khudang chonba furit oiragana hariba adubu thekatlaga namaz sonba haiba asi makruni maram asina namaz solingai gi chenungda khudang chonba fi setlaga natragana shirt litlaga namaz songadabani maramdi mahaki namaz aduda makru oidanabagi masida masla amas osuna lai hariba masla asibusu aikhoina khangjin matangai fade madudi kari gumba matamda miyu kaya marumda asumna thokpa yawi madudi mahakna wazu tawringai chenung aduda wazu tawnabagi damakta mahaki khudang chonba furit adubu mahakna thekatladuna thammi adugi matungda mahakna wazu tawi hariba adu thekatlingai chenung aduda namaz lepkhiba maramdagi mahakna chelladuna namaz adu jamaat ko loinana nangnabagi damakta namaz adu de yahunab hotnai amasung asumna yamna thuna tawba maramdagi mahakna wazu tawnabagi damakta thekatluriba furit adu thektaba asi nanghaudaba kaya marum ama yawi hariba matam asida aikhoina kari tawgani haiba question aduni masigi matangda asumna lai madudi karigumba asigumna aikhoina namaz adu yawsillaba matungda mahaki khudang adu thekthawdaba oiba taragadi namaz manung aduda mahaki khutna mana tapna khudang adu thekthagadabani hariba khudang adu thektaba matamda khut animak sizinnaroidabani natrabadi amale kathir oiba maramdagi mahaki namaz adu kairagani